March Nipandi asumajum nakshillakle yaukiba kanghoraroi. March Nipandakiti Manipuri lambi pumnamak apanba amata leitana chatpa yahangadabani. Apanba pirakpasingi mathakta akanba action laukhatgadabani haina Union Home Minister Amit Shahana, Manipuri Governor Ajay Kumar Bhala amadi Center amadi State ki Security Agency sing amadi madi lainaba authority singi makok dongba official singna saruk yaba mifam amada phongdokhibani. Union Home Minister na phongdokhiba asi taraina lawba yaroi masidi security forcing amadi leingaki makok thongba singda piba akanba instruction ni Manipurda President rule thamkibaga loinana lamdam masida santi puraktuna mahusagi phibam puraknaba hotnarakpagi khongthang oina Manipur ki sing amadi tamda illegal oina pariba khulai sing thingalaklo piriba matamgi manungda haibadi March 3 phawbada pikhalaklabadi action lokatloi haina leingaki makok oiriba governor na khangan khiba matungda March 9 gi wafam amuk lakpani March 9 phawbada Manipur ki lambi pumnamak apanba yaudana phawnahangadabani hairiba si tawdaba yaroi haina khanghanba Union Home Minister ki directive ni Manipur ki lambi pumnamak hairiba asi lambi pumnamak ni masida national amadi international highway pumnamak yaurabana Imphal more lambi Imphal Dimapur lambi Imphal Jiribam lambi su yaurabani Lakliba wafamdi Union Home Minister na madi leinaba pumnamakta pikiba instruction asi thabak oina pangthokatra haiba sini Union Home Minister na pikiba instruction natraga directive thabak oina pangthorakatra haibagi wafam mama lakliba si Manipur ki khwaidagi hena maru oiba lifeline oiriba Imphal Dimapur lambi na phawriba Kangpokpi district ta khulingduna leiba samna kotu haraga khangnaba Committee on Tribal Unity na makhoigi pandam phangdriba phawba lambi phawba yaroi amadi makhoigi mioising phaba yaroi haiba wafam mama thamlakpa asini wafam asiga loina da makhoigi demand ki matangda karigumba pibam amatada mantik naroi amadi demand phangdriba phawba khongjang changsin haina su thamlakhiba asinadi Union Home Minister na phongdokhiba wafam gi mayokta chapchana lepli haiba takpani Union Home Minister Amit Shah na decide tokhiba awangba thaki Manipur ki security review meeting aduna Manipurda santi thamduna mahusagi phibamda hanjil hanaba kupna khanaraka Home Minister masana thamkhiba wafam gi mayokta Kotuna wafam kaya thamlakbaga loinana karigumba kotuna thamliba wafam gi mayokta thabak lokhalaklabadi government boycott tawbagi matang phawba lakani hainasu warning phawba tawkhiba asina chumlabadi masidi tarai na lawba yaba mawong amati oitre Manipurda hokhiba sahi lisingani kulhumdoi gi May 3 dagi haurakhiba irang asina mi chaniyankhai hena siraga kunthra hena mafam khangdana leibata natana yum lising kaya mang takhiduna mi lising yankhai hena mayumda leiba phangdana leirakpani Phibam asida Manipur gi miyamna state amadi center lenga ki mathakta pendaba wafam kaya thamduna lakhibani Miyam ki pentaba amadi wanaraba phibam marakta Birena February 9 da Chief Minister ki phamdagi resign tawraga February 19 da President rule lakhibani Miyamna mikhalda khankiba mihutsingi leingak ama leibagi mahutta President rule leibada apamba mi yaurabasu pamdaba mi mayam amasu yauribani Pamba pamdabana tungan amuk thamkhraga Manipurda President rule lehelakpa sigi nungi oiba wahan thokti popular government na ngamdana lakpa thabak adu President rule manungda center na hakting na yangsingduna pangthuklaga Manipurda santi puraktuna mahusagi phibamda hanjil hange haibani Manipurda oirakliba phibam asina santi puraktuna mahusagi phibamda hanjilakpada matam changbati yai haibabu Manipur gi irang laksin ba haibasimadi center gi chapsaba phirepni haina lobatai Masimak Union Home Minister Amit Shahana security ki mifam aduda thongkibani Adubu santi thamnaba thabak lokhalakpa matamda makhoigi apamba amadi aningba phangdrabadi yaroi haiduna muglakpa tarabadi madu taraiba wafamdi oitre taraiba wafam oidabasigi matangdadi pandrabasu yaraba wafam amasu leiri Governor Ajay Kumar Bhala na illegal oina pariba nongmaising thingalaknaba khanghanba matamdasu separate administration gi demand pidrabadi thingatloi haiduna muktuna leiribani Center na oigera state na oigera miyam gi punsi amasung lanthum asoi angam thohandaba amadi ngak senduna thamba haibasi khwaidagi hana tawgadaba thabakni Asigumba thabak asi paikhalakpa matamda yaroi haraklabadi madudi khwaidagi hena laibak thibani Sumi, demand haibasisu demand ni
तबुतबु डिमांड अदु पीबा याबा डिमांड ला नत्रगा यादबरा हाइबदुदि शांति लाक्लबा मतमदा खनरगा लेपगदबनी मसिगी मतंगददि सेंटरनसु हानदगी खनबा मवोंगसिंग लेरमगनी असिगुंबा मवोंगसिंग लेबना शांति थमदुना महौसागी फिबम पुरकनबा हाना खोंगथांग लौखलकबनी हाइना खल्ली अचुंबा मिटेंगा लोइनना अचुंबा वाइल चथदुना शांति पुरकनबा थबक लौखलकपदा यारोय हारबदी सेंटरना करंबा खोंगथांग लौखलकदगी हाइबदु येंगबा ताबनी